Welcome to Real Voice. Mi Lakh kuntra hen hatkiba Combodia gi dictator PolPot. PolPot Combodia gi dictator ni onthok na thamoi kan khraba mini magi under da magi team na mioi Lakh kuntra hen hatoki maga se Cambodian revolutionary amasung politician ni. Magi party ki ming Democratic Kampuchi kawi amasung 1976 tagi 1979 phoba prime minister oiram ki. Mana lit toram ki ba regime adu ki ming na khema ru kawi amasung communist thought ki ni. Mana pan ba chahi khara khak ki manung da makoi gi against ki kanglup sing thak thak ni khan ki genocide to ki tha taruk ki angang phau da tha ki di. Magi mute minai ki wari taba phau da tujungi Hitler amadi Stalin dagi hena Sathiba miyoi ni mahakse Buddhism haibase santi pam dharma ni adubu Buddhist oina pokiba PolPot karamna aduk sathi ki bage. PolPot 1925 ki 19th May da Cambodia ki piklaba khungang Salot Sar ko bodo pokibani magi mapa ina khunba landlord ni amasung mama yamna kanna thajaba Buddhist nupini. PolPot na chahi taruk phabadagi Buddhist mot amada sadhu iduna dharma tamki PolPot angang oiringedagi ikai gali mayambana hai magi manau PolPot ase minungsi chen bamisak ni. Magi minungsi ki mateng na 3 million or 30 lakh Cambodian singbuloisin kirami. Buddhist sadhu oirabagi tung further study ki damak scholarship ki mateng na France ta chatki bani engineering tamlami amasung France ta communism bhab ta ki Karl Marx amadi Stalin gi ideology tamki amasung yamna sathi na chawpa communist amoi ki 1953 da mahak Cambodia da halakki. Mana khan ki Cambodia su communism gi angang ba firal machu gi leibak ase uhen gadabani mahak tantatana party ama lingkhatli mingna Labour Party of Kampuchi kawi tungda khema ruk haina ming chalaki. Magi haising bagi matengna lairaba single loinana farmer singbu magi party da chingsin ki adubu matamduda Cambodia da ningthau Norodom Sihanouk ko ba amana lengak lami. Masu danger ning tawni magi against the Lakh singbu lem na thadok lamti dictator amagum na palami. Amorom da PolPot ning thaw ga sok na bahuki masidagi ngamdaduna Vietnam lom da chen ki amasung Vietnamese lalho lup singapun ki. Vietnamese singsu communism chatpakang lup ni aduna makoina PolPot amadi magi lupu training pibiki. Matamadu da Vietnam amadi America ki marakta akan balan soknari Vietnamese singna American singda lot na attack toram laga Cambodia da jensin ki masidagi America na i karaktuna Cambodia da 1 lakh ton bomb thataki bani masidagi maral leijadaba mi lakh ama makai Cambodian siki masidagi i karaktuna Cambodian micham singna PolPot ki party da join tau bahauki bani amasung civil war oikre tanjashi da PolPot ki laibak amuk pharaki 1970 da ningthau Sihanouk pu general lon nolna magi phamdagi kauteki ningthau asina magi pham hanna phangbagi damang PolPot ka yanaba poraki amasung PolPot pu support tauki ningthau na khalli magi pham hanna phangdorini masidagi magi misingsu PolPot ki oikrabani na powerful oikre krema ruk ase amasung mathang taksil laktuna 17th April 1976 ta PolPot ki khema ruk na capital Nompe lausille public na yam na chauna harobas phongdok na kre celebrate tawkre khema ruk singbu PolPot pu masi chahi manga chupna civil war oikrabatungda mi lakh manga henaba sirabatungda oibani public ni yam harau na ki leibak ta santi oirani harau na palani adubu makoi khangjiramde sibagi kumaidi haurak kadore haipado haudik inter Cambodia PolPot ki khutalakle ningthau palambado thadok tu na chenkre hanagi sarkar ga mari leinaba mi sing khalla ga hat pahoraki achou mi ke general ke hatle PolPot ki wadi laire ina khunba loina managadabani communism chatkadabani mi punamak chap managadabani classless society wigidabani aduna mi punamak lomi wigidabani maramasina school college university hospital loina close tawhalle doctor ke hatokre teacher professor thamdre religion ban tawsinkre
25,000 Buddhist monk yauna tamthina hatokre Cambodia da leramba minority sing khudam moina Vietnamese, Chinese, Muslims loina thupchin kre foreign language khangba sing busu hat kre foreign style de fi set pa sing busu thira hat le jasma upami sing busu hat le atop leibak relation thamba yaroi asini foreign mi man basing su hat le masidi ahubani Khmer Rouge army sing asina power da lakibadagi Combodia da gi turel chen kirami makoina ngambada haraw phongdokhiba public sing adugi mathakta awaba amuk lakhi PolPot na order tawki Phnom Penh city ase masida laiba mi purmak ase empty to thoku mi punmak thokhan ko America na bomb thadarak tawri haiduna mi punmak maudagi tapna puthok pahauki family amana amadagi setok nanki athap pamphom da puduna chatki adubu saman bamaramna chatlingai lambi da mi kya sikirami anaba mi chatpangam da basing Khmer Rouge army singna asum lambi da kapthok pirami asumna chatlingai da mi lising kun henasiki intercity ase empty oihora tungda family gi mi sing tongan hanki aduga lawi hingol suhanki athap pamphom da puthokraga nomuda pung tarani pan henna suhalami nupa macha singbu brainwash tawduna army da pusinki family set na bada yamna toina ningsing ba mi singbu hatoki chana ba lik na pirami chak lamanduna mi yamna siki amarom da PolPot na cheng chak export tawthoklami atai country da sen ki tabak amarom da public na cheng chak laitaba maram na huran ba natraga pambi dagi pochei tumin heklabadi amasung madu phakrabadi thawai lorami Angang macha sing mama sing mamang hatki amasung mama sing busu hatki mi hat su sathina mong thirami madu libu phau ta lining de masigi mayokta magi army gi manungda miot minai asibu pam daba protest tawba sing busu hatki masiga loinana mi thamna ba ot naina ba jail kaya sulerami madugi manungda S21 prison asi yamna maming chatli high school amadagi jail de on kibani maduda laiba maral leitaba mi ngaktani Madudi human experiment tauki madusu doctor na nate doctor sing di hana hatok tan loikre micham na tauki bani 22,000 mi jail asida laiki mi adubu mi taret khakta hing hokirami mi gi organ hing na lothoki PolPot na panba chahi mari mukki manung asigi wari sa thikraba mani mi hatpa PolPot karam na siki Vietnam amadi Combodia ki marakta hanadagi yanarakte PolPot na kharani Vietnam da changduna training loki bagi wani adubu mana power da laklaba tungda border issue laki PolPot ki army Khmer Rouge na matang da lot na changlaga Vietnamese singbu hat roga chentorak lami makoi na ba chuk ko ba khungangda micham Vietnamese Lising ahum halami masidagi Vietnam na Combodia da lan takibani Khmer Rouge army singbu mula gajar gum na soiki audagi PolPot amadi magi mi khara Thailand gi jungle da chensin ki 17-18 years jungle da chenduna lairaga maraiba ki sarkar gi against the gorilla war tauki adubu thoina kana khidre masu ahan tamna oisilakle khud ama paralyzed oire Mitsu mamsilakle adubu magi phatabo khaddi mangdri matamduda magi marup General Son Senda PolPot na chingnarami mana khalli anoba sarkar aduga magi marup asigi yanai masina General Son Sen amadi family bu tamthina hatkirami masidagi maga loina ba general amaga mingna tamok kawi mana khalli masi leiringai aishu no mathawai manglabi yai khanduna manungda sarkar gi sipai kharaga lautunaraga PolPot pu lot na arrest tohan kibani danger oiraba nupa se international court ta human right ki against chat kibagi damak thabada bichar gi damak thabada leiramle adubu manam adu kirami amasung 72 years phabada khanghaudana nong musiki mina hai ki duna heart fail oikibani aduga kanagumban hai international court ta chatlani khanbadagi drugs overdose ta use tokibana sikibani magi asibakchang magi supporters singna tire sing punsilaga mai thaki asumna angak phanglaba mi jallat amagumba asiki punsi su loisinki video ase matang sta tension jare channel sibu subscribe to sinbiu